ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯛ ꯁꯟꯅ ꯃꯩꯔꯥ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯁꯨ ꯂꯧꯊꯣꯛꯅꯕ ꯗꯤꯃꯥꯟ ꯍꯦꯟꯅ ꯀꯟꯁꯜ ꯍꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯋꯤ ꯁ꯭ꯇꯦꯟ ꯒ꯭ꯔꯨꯞꯅ ꯀꯗꯥꯡꯕꯟ ꯑꯃꯗꯤ ꯐꯨꯝ ꯂꯧꯀꯤ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯗ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯔꯦꯟꯀꯣꯠ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥꯁꯅ ꯁꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ngasi matam loiraba India lengak amasung kuki lalhaubasinga chatnariba suspension of operations su makhatana sangthaba sangtokpa yaroi haina wangjingi tongan tonganba club sing meirapai sing amadi ahal singna meirapai duna khongjang jangsin bagal lonena kholau kaya laukrei ngarang numidang miyam aduna wangjing irabot lamkhai hairok lamkhai da pulaga khongjang adu jangsin ke khongjang aduda kuki militant singa sign tongnariba su sangthaba yaroi Manipur NRC chana halu long live Manipur long live kanglaipak haibena jingba kholau sing lauke khongjang aduda 𝐍𝐄𝐰𝐬 SOCDEC gi Wangjing gi General Secretary 𝐁𝐫𝐵𝐬 kuki militant sing asi narco terrorist sing ni hairaduna makhoi ge India lenga ka chatnariba ngasi February 18 da matam loiraba su asi amuk makhata na sangthaba tawbigano su chatna draba matam da kuki militant sing asi lakshin bangamgani haiba wafam thamki ngasi akhoi mafum masida irabo langai haraga khangaba mayamna herok langai haraga khangaba mafum masida polibasi khoi wangjing wangkai amadi wangjing apunba khoi mara pai di amadi club organization senior citizen kayamuna pulaga ngasi India amasung kuki narco terrorist haijage maramdi kaiguna haiba matamda kuki gi su haina mayam haina khange adubu ngasi aikoina kuki haiba wahisidigi amuk hentoga kari haininge haiba matamda kuki narco terrorist ana haininge maramdi haiba wahisima khoi honorable chief minister na haigrabaneba azugumba kuki narco terrorist amadi India government ga tawriba suose koi matam lore aduna makhatana amuhana ko hariba suma suose obu yaro action to bu yaro habe gi adugi kono kholau dunia khoi ngasi luxury base su action to ba yaro estilista sing tam to khaiba yaro lonely khaiba Manipur daki kuki singi su lokthoknaba wafam se hauzik fam liba assembly da khana biolonina Assam Rifles ke thawong yaning de amadi Manipur da NRC chana halu haina Imphal West ke kodong popi lamkhai da meirapai bising na khongchut ama chakrai Bisnupur district ke laimaram haino pok waroi chingi meirapai bising nasu kholau kya galonina khongchut ama riba koigi kungang singi awaba siga loinana koigi Manipur da kuki singna makoigi su se sarkarna lauthopiu makoi bu koigi terrorist ne haina lauthopiu aduga aikoigi Assam Rifles se double standard oiriba Assam Rifles se Manipur dagi lauthopiu masi lauthokdaba taragadi Manipur government na athuba matamda lauthokpidaba taragadi aikoina praja khudingmangna section khudingmangna akanba mawongda ihau lakani haibase Manipur gi praja ama oina adagi chingkhong chingya da leiba waraba khungangi mioi singsina awaba se yengbiraga akoina haijari base masi matik chana Manipur government na tabiu hai Bisnupur district ke Bisnupur Kaital ki forest gate ki hauraga police station mamang fauba maira ki khongchuda ma chakrai Bisnupur amadi masigi akoiba ki khun singi apunba body ama oriba VAL ke apunba maira pai bisingna kuki singa chatnari basu loktho e masal yengthina ba hatna ba khudak telepo Assam Rifles ki double standard khudak telepo aikhoi santi pami haiba kholau sing lauke district asigi kainau yumnam khunau ngai khong khunau da human gen semtuna khongjang jangsin kibaga lunena nachau naran saina amadi moirang da su maira gi khongchat chatke hatara chupna satharaiba Manipur gi kuki terrorist gi lansina maram oiraga ekoigi Manipur gi parja khudingmangna maruina chingkhong singya da leiriba koigi kungang singi awaba siga loinana
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯨꯁꯦ ꯁꯔꯀꯥꯔꯅ ꯂꯧꯊꯣꯛꯄꯤꯌꯨ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯗꯕꯜ ꯁ꯭ꯇꯦꯟꯗꯔ ꯑꯣꯏꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯃꯁꯤ ꯂꯧꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯍꯧ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯋꯥꯔꯕ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯋꯥꯕꯁꯦ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤ ꯃꯇꯤꯛ ꯆꯥꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯩ United We Stand Maitai Ekhoi Punsin Si WhatsApp group na Manipur gi ngam khai amadi saktam ngang lapgi damak khun ngak liba mitai athoba singda leptana mateng panglopaki saruk ama oina ngasi kadangpan part 2 da camp tawtuna khun ngak liba mitai athoba singda nomada chang draba yadraba acha thak sing amadi village volunteer force VVF fumlo gi naha singi damak ren court tara laren kabi kadangpan gram panchayat ki pradhan elangbam premi gi mafam da khutsina duna volunteer singi awabada saruk yakhrai ngasigi tengbang khongchit adu group asigi chief advisor 𝐿𝐸𝐸 na luchingke khongchit adu da group asigi senior member pangambam Rajendra Rakesh Naurem wahengbam Prafulo Tonjam Somorjit group asigi admin bovo khundrakpam su sargyaki lonina Suresh Khangembam 𝐿𝐸𝐸 thaunau jom khoimu Basanta Khuraijom oina malenganba Laisram Rocky amati dana Chandra Huidrom na chungba group asigi maru oiba member kana sargyaki khongchit adu ga mari lenina group asigi chief advisor 𝐿𝐸𝐸 na phongdo khibada United We Stand na iraipak iramdam kannabagi damak khul ngakliba thauna faraba maitai athoba singi damak leptana mateng pangduna lakjabagi saruk ama oina acha thak sing amadi raincourt sing asi mateng pangjabane mitai ekhoi gi khun ngakliba thauna faraba athoba singi damak ekhoi na ngaklo oiduna leple ngasigi tengbang asi khul ngakliba singda thauna pangan hapjabani haike khongjat aduda sarugya khiba group asigi senior member Rakesh Naurem na phongdo khibada mitai ekhoi gi ngamkhai ngaktana atopa furup amatana kak ngaklaroi hauzik ekhoi na kukim letan singa mayoknari ba lan asi mai pakna bagi damak mitai athoba singi lan gi khutsu khulai sing amadi lan gi machak sing marang kaina leshin bagi tangai fadaba matamdu oire haike Puning siba adumba mikuba makane katang banse mojoje red zone music lady bampam se hari maikai sona kangi awang maikai dana ekoi ji kokruki ramna kai national sport university lady bisigi maikai sigi margin noiba ado sona kangi makharom thangba saisina ekoi gi phayengi yamna red zone noibe area ne do sigi singthakta lady basi ekoi gi yamna ekoi cookie singa ngahak leitana tarakam leitana haji achengba tanja yengaga atek chathana na ngai leiba mokhona kudum chansanaba ngai raga leiba mafam makhang aduna kadang ban palapa matamda athoba James Bond mayamna ningsingi leigidraba sigi khunjenga nanabi damata thawaina pantha pikhiba athoba kaya amasu mafam sta leiribane aduna sumba athoba kaya amana iripaki damakta thawai khubakta haptana ahing thin tumba chaba khana honariba dumba yamna sensitive oiba zone amakhakne hairiba areas ta kona lakcharaga we stand united we stand maitai koi punsin chiaiba group asina angam khara mateng pangjari base mayam koi khulna piriba ire pairam dam kangani han lebiriba sinste da koi thauna pangan hapsaba lakchabani Manipur gi hauzik oriba conflict asigi yenglaka thobal de riba Assam Rifles Indian Red Cross Society thobal branch samadi blood center and transfusion unit district hospital thobal khangabok ahumna puna kusamnaraga sinduna noma gi oiba lemna EP bagi term ama district hospital thobal da pangthokrai AR thobal gi major Sahil IRCS thobal district branch gi vice president SS Mangoljau Secretary K. Sadananda amadi Dr. L. Dorensu Sergyaduna pangtokhiba lemna EP bagi thoram aduda nupa kun manga amadi nupi manga punna mioi kuntrana EPK Moirang College ta hangliba relief camp ta leriba inmate singbu layeng bagi camp ama pangthokrai Youth Red Cross Moirang Karkino samadi PRDM Bisnupur na punna sinba camp aduda RNR Clinic kwa kaithalgi team na mitka mari leinaba naba singlayeng kilonina Specs PK computer da Dr. Professor GS Morangthem Director CEO na cancer anaba khangdonaba amadi matam chana layeng naba wafam sing thamke mangna hai koina chatuna miyam da pau khanghalaga anaba si layeng bada mateng oinaba PRDA amadi atai local club singapuna sinduna pangthokpa kem ni haike computer da atai masak naiba Dr. Kyasar kya kilonina hidak langtak kya lem na PK
चाना लाई होगा कैंसर से क्योर तौदे ना कोई थीम से अदु रदी आली डिटेक्शन तौके हायरगदी फिर असमान मास क्लीन प्रोग्राम से या विलेज लेवल का जगह जगह चलता करम करम उदम अनुगदी मशीन ना सलाफिया ऐसी मास खदन होने जब अदुदी अपन आली वार्निंग साइन मैम से आली वार्निंग साइन सकते हैं मतलब जाना प्रजाति को हन्नों नमगदी कैंसर से हरुपदा ना हरुपदा तौदा अपन खमों तो नहीं अपन खमों रगदी अपन चांग लाई अपन लाई का एक्शन अपने जब खानों को निकालने रिलेशन तो निकालने ऑपरेशन तो निकालने मतलब चांग लाई हरुपदा कैंसर तो अदुई नहीं है कैंसर क्यूरेबल है सी कैंसर दिया लोरिया ना खंड में अभी कंसेप्ट ऑफ याद है कैंसर इज क्यूरेबल इफ डिटेक्टेड अर्ली है या अदु कोई कार्टिनोज थी से हौजिक पाउगे मार्थन अतम ब्रेक अमतंग लोमिनसे खोंग हाम नुंगाइतबसु नुमित मंगानिगी मनुंगदा फहनबा ngamle piles saibadi nungsang nabasu chamada chama fahανba ngamle cholesterol wangba numit kunida normal oiba ngamle bp wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna lying jabani hakchangda sokadaba side effect amata laite makhata na hidak chabagi mathausu tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite 𝐂𝐤𝐸𝐬 Hospital Porompat Imphal East near Punjab National Bank ब्रेक के मतुंग mayam bu ahuna taram nokchari makhataba pausung pijari Manipuri loan bu Assam lengang na associates official loan ina Assam ki cabinet na decision lobi bagi tambak Maharashtra Gambhir Singh Memorial Committee Chandrapur amade Chandrapur Mairapai bilup na MYFA gi luchung basing bu taram na opikhrei lona Chandrapur Mahadevi mamangda MYFA gi luchung basing na hek thungbaga lei pareng lengyan yanduna ima Mairapai bi mayam na taram na opikhi matungda Kaisam Bijapati gi yumda taram na opiki thoram ambasu pangthokrei thoram aduda committee gi president Kaisam Bijapati na president Seram Herajit chief guest of honor Thangzam Brozen tampak mayum Salaudin Lakikanta Sarma Imasana Thoi Devi Savitri Devi na chungba Daista Fongke Mohon Singhana taram na opiki warol piki thoram ga mari lenana Kaisam Bijapati na MYFA gi luchung basingbu lengyan yanduna ikai kumna ke Associate Official Language panglapagi harauba nungaiba phongdona ke tungda chief guest ki warol piraduna Seram Herajit na haikibada MYFA chahi kya hona zarakpa magi Assam ki Manipuri singna hona jakhibagi mahayan jare khanjai Assam gi laimaida sanagi kali na iduna lehorgadaba Manipuri loan asibo fangna ba hotna bada sargya khiba lupum na mapu awang bathak te kai khumna jare official loan mapung fana fangna ba hotna kisi Assam Assembly da law oina pass tawba fawba ngaminase Chandrapur asi Manipuri khunai gi itihas ka ta na thana yadraba khun amani aduna ngasi gi mai pakpa se su ajoba khudam amani MYFA gi honor zamana Assam da associates official loan fanglak pase Assam da khundari ba Manipuri khuding mangna chawthok saningai ni MYFA gi luching basing ajoba khudol ni matam koina nongju nungsa marakta MYFA ga lonana CSO mayam sana jangsin khiba khongjangbo thagataba ngamdre aduna aikhoi hotna ba lepa yade haike thormga mari lenana harau nungai ba mayam puna phongdomina ke Mete meg nate ko phangise akoi bangla meg na iba Manipuri sine akoi na jik phangise ko mete meg se soina akoi nungai ba paw lakini sahi amani siga soina akoi pirakani bangla meg ta amase akoi mete meg to on hok khudong chap su lakini adui khudong chap jo koi longna bo hona mineri kanna akoi yam kanna education minister Himandu unana mai magi angle gi unana yam kanna honari
Manipuri Civil Society Organization Assam na sinduna Manipuri Lon po Assam ki District Marida Associate Official Language oina pibirakpagi tamak Assam lengak puta wimal khangba utpagi thorum ama Multipurpose Hall Fuletar Lakhipur da pangthokhrei Thormadu da Lakhipur ki MLA Sri 𝐿𝐸𝐸 na Chief Guest amasung MDC ki Chairperson Mutum Rina Singh na Guest of Honor oina da staff phangki Thormadu da Assam lengak puta wimal khangba utpaga lunna MLA 𝐿𝐸𝐸 da Civil Society Organization kaya na lengyan fi tamki Thorum ga mari lanina wangang laduna MLA 𝐿𝐸𝐸 na haikibada 𝐻𝐸𝐸 jari pa PM Modi amadi CM Himanta Biswa Sarma ki lamjing makhada jati furup khena bathamdana miyam gi yaifana bathabak kya paikhali Lakhipur Kendra sida sumhang na jati furup ki khena bathamdana miyam gi yaifana bathabak paikhali haiki Hosilo silakpada mariba pausing mana pichari Ngarang numidang pak sa namera kong chutuna su loktok na ba demand hena cancel hankray Amadi United We Stand Group na kadang ban amadi fum log ke khun ngak libas ng da aja thak amadi raincoat mating pangkray Hausikoi na din oris mindo na sandok chari ba Manipuri pang matan sa losen chari mideng tabri pamaya pumna mapu amukan na khurumsay